Chahi asigi April 15 gi ahing nongyai da sugunu da leiba St.Joseph hr.Secondary School mai tharambagi thoudoka mari leinna KSO Gunpi block ki thoumi tarabo police na phajinkhraba matung ngashi phaoba jail da thamjinliba adu condition amata yaodana thadokadabni haibagi dabi touduna KSO na houkhiba ahing nongyai dagi Manipur gi mafam pumbada koukhre pung 12 gi general strike na singi district sing da chauna akaiba pikhre. Khongjang asigi sharuk ama oina ngashi su KSO more block na ngasi more town manung da leiba kaitel lukmai fambi sing dukan hotel government office sing yauna National Highway Imphal more lambigi mafam sing da general strike asigi khongjang sangsin khre ayuk angan badagi sangsin lakhiba general strike ki khongjang asina more town manung da makhal amatagi gari sing sena khidre Bank sing thonglon ki adomoinamak yumthang nariba Myanmar namphalon kaitel mahausagum hangduna pochai leiba sangthok sangsin tawki amadi general strike asina school sing konsindrabasu gari satpa yadabana mahiroi kaya amadi mama mapa sing yauna makhong school tamna thinaki ngasigi ban manungda lambi da lakpa security gari sing athingba pikhibaga loinana ngaihak ningai sangdanaba khara thokhi haujik phawada pamdaba thodok sing thokpagi paw leitri adumoinamak ban asina khudaki emergency yauna atai atopa dharmaga mari leinaba singdi konsin khide KSO na koukhhiba pung 12 gi koukhhiba general strike na Imphal Dimapur National Highway khuntak lanchibaga chap manakhi mahausa gi punchida chauna akaiba pikhi ban manungda ngasi Senapati Bazar Mayada leiba tafau village da KSO ki president thangmilen kipganga paumi singa unaba amada phajinkhraba thoumi sing mioibagi minungsiga loinana pung 12 gi manungda thadokadabni ahenba makhal makha kaya gi khongjang sangsilakani hainingai leite masida paliba lengakna tumina leisinpham thokte haiba wafam kaya amuso phongdorakli down the highway so that the government listens to us and immediately and unconditionally they release our members of KSO Gunpi block who have been detained beyond what is necessary, and if they are not released unconditionally, this sort of sustained agitation will continue until our demands are met. Ban asina maram oiraga Dimapur dagi Imphal tamna tholakhiba passenger sing Imphal tamna khongna hanarakhi amadi passenger sing gi maike dagi pendaba wafam kaya amasu phongdorakli Sanapati bawa akoi yaure Sanapati dagi amu akoi khongna mateng mateng haigalak police na gari khame chalan dare dagi akoi na dagi akoi khongna dum mateng mateng haigalak se na haigalak pung 12 bau ban ne haibi re dagi akoi khongna lakta jadamna kana kuma na yik yauri kana kuma thapna sakadabsi yauri ado khongna mateng mateng khara haigalase na khoi haigalakpun Kuki student organization gi thoumi sing phajan gi badagi pung 12 gi general strike laukthokhi badagi mahoksa gi punsida chauna akaiba piri hojik akoina leiriba mafam asi Kangbokpi bazar akhoi gi national highway Imphal Dimapur gi lambi dani mafam asida akhoi gi thokoningdaba thokdo thokdnaba akhoi gi police ki maikai dagi kanna ngak seli nakalamoromda ngasi mahoksa gumna akhoi gi pofam phamba dukan chingba kaya amadi loina londuna leiri tawudabu akhoi gi ana layenga mai leina ba pharmacy na chingbadi adumak hangli tangai fadana ana layenga mai leina ba amadi airport tamna lakpa miyoi singi oinadi ngasi mak adum achat awongda adumak athingba leitri lamdam asi ban amadi blockade lehendaba lamdam ohengani hairi tawudabu ngasi de KSO na pung 12 gi manungda phajan gi ba thoumi sing thadokadabni achauba ahenba khongjang kaya changjallagani haiba wafam phongdorakli hiramasi gi matangda makhatana Chief Minister akhoi gi leingakna hariba KSO gi thoumi sing thadokadoribra natragana KSO na hariba pung 12 gi manung sida akhoi gi thoumi sing thadokadagadi hena akanba khongjang changjallagani haiba wafam asi lakadoriba pung 12 gi matungda khanglagani camera person Ojit Kalone na paudum jariba video journalist Bisorjit Times of Manipur Kangbokpi Bazar General strike asigi mami Jeribam da sukhara takhi Jeribam dagi Imphal Nungba Tamenglong rom da thokadaba passenger puba gari amadi pochai puba gari sing Imphal da thokna khide Jeribam gi lengang pokpi da haujik panduna leiri mahiroi loisang office amadi bazar na chingba sing thong adumak hangna khi haujik phawba gi oina pamdaba thodok thokpagi paudi leitri pamdaba thodok sing thorak tanana Jeribam police na sumafam kaya da security gi akanba section thoranga loina na laukhatli